Nakalamudana, Geetarani si Hana military the Lieutenant Colonel Haiba Pamadu Irami Haiba Pausi, local MLS Nasutare, Mustik Maso Husiti Pakat with the lawyer. Aduga Hari Saribunu Pass Husitiki with the Taktan Niglabani. Aduga Ramalingam Haribunu Pass and Supao Stare. Manhairi, among the Mangil Tadun Sapangam Liba Misagado, Mangun the Gisuhena, Makuta Mina Mama Python Sapangam Liba Midun Mangil Tavi Hengani. Hari Wapam si Ibok Nang on the Hiramani. Masibu away Mokisum la Wapamla. Oi, Masi 100% Jumbo Wapamli. Matang Sindana, Mahusagum Geetarani si Auto Tongramagi School the Lali. Nasidi auto driver si Wamas and Tangangkidre. Mama Tom to the Haizeri, Adukimatic Tona Pabinu Pimo and when he has the in Kaludaban. Makase, Ainunti you with the Suyama Santi and Adum Labui. That's the Geetaranina. Nasidi Getore, Wamas and Tangangri with the Bukaino. Masting Mana Conjel La Toduna, not anything Madame I walk Halamakandun late Wagini. Mamang the Madame Haiku of Maduyam Shubi. Haibadi, Toribu se Ozanga to guess wave Sunati. Lady was system as he gets when he haiku. I could you learn of the Angamalay, Mahagato, Anka Yamaling Bangangi. Anka the D 100 Kimaxu Pangamalivan. The Wudu biology the Dimayam solely. Maramadona class 12 the Mapelo Hore. Madonna College Garden BSc the Makasa Tavayaroi. Makatana Tamgi have the college Nasuyarlaroi. A coin a mathematics genius among Mangzerabani. I would the Anka Hikabanga the Bumakan Birabani. Magiwapum the Geetarani in Noktun Tari. Driver Makatari, Madame, Topper Bukudimak genius Naktanati. I would the subject Kudimak the loin hitoishing toibanati. Magi subject among the loin hinaribangakani. Tobu boy Koyabaki system asina, Aduguba hitoishing toiba genius sing adubu, Makatana like Tamzanabagi Kudong Shaba Pividre. Adunain Haizeri Vasini, Hayenko Natang the engineer or Katakama, Kaitel the Inchana Pion ba, auto driver or Iduna Lane ba, Sinmi or Idun Lane Bakama Yana Krabani. Asunman highly wapam sing Sistuman Madagi, Geetarani Nasunok Natara Layvan. Matang Sindana, Ramalingam Haribunu Pasi of his dolay. CM Bumana Panan Vigoti Yeli. The English the Evis the Mana Kari Haribano have Sikangre. Magi assistant or Bupasu Koshin Lord Hangli. Assistant as Nahiri, district level sports tournament Pantong Nagidamak the Sea Tarapan. Jose Ramalingam Namagi, among the lady was asking Stahiri, and the Kisahis Yuena, I could school see newspaper the Yohan Bapami. I would the Pantoko the river tournament star, I could school gis hatrashing the Loina Makokong way and Gadavani. Karigumadungam the Batarabadi and a Koikudimak Loina Tabak the Gitadakani. Masi wapams in a coin of Haptar Vanatra. Masiara than I was asking some wapams the Tadokre. Hello guys, Adom the Sweden I feel young Birangani. Amade Tamoidun I was Sweden for Birangani. Adu, Modu young Birka Sweden keep a shatan Supam Birangani. 1x gave the 80 Peshakan Matan Mapam Star Nungai Vomasing Yam games in Auriban. Madudi, grass, under and over, dice. Amadi was sticky hand Bakama. I know quite a keep Amzeri was grass I was seeing. Nungai games in Supsana Birga Dom Peshakan Matan Biagan. Karigumadom Nagi promo code C Nabiragadi 1,49,000 bonus kiss from Sweden Pandigan. Sukni Lupasani Katan deposit of Virga Sanaba Hobiariban. 1x na quite Nungai Amadi Pesha Matan platform high with the Oiraman. Maramadon Pantato the Nagi comment the Pintori or Willing is Sanction Viduna. Nungaraba games in Chanabidun Peshaking Tan Biro. Nakalamadana school is the lay. PT Master Ga Ankagi Ozaga Warishana Dunalay, Sokidanupas Sanchilatuna, Madame Geetarani in Sarbu Kauri Haidon Ankagi Ozas the higher. As Marcus the Ozanu passed the pocket with the Lodre. Tansas the PT Master Namangon Nocton Hire, Sarji, Mamanga Kogi School the Mia Mama Kongola Kido, Sarne Sindun Kongola Kibani. Madu Wapam to Shoy the Maki Madame Kangram Lagani, Aduna Handaki Shar Shoy the Maki Suspend Jalagani. Mashi had no knock to Karim than Pongoli. Wapams the Ozanu passed the pocket with the lawyer. Yama Pakana was a Geetarani car the Sanchilla Livani. Aduga Harry, Madame Nabuko Vivera. Geetaranina, Hoichumi had no CM a Pisilale. Was the Pakatuma CS low Hibiadre. Aduga Karino Madame Sibo Haydon Sohangli. Geetaranina Harry, Matangi Haptada, Junior District Tournament Pangtoki Matamadu Yore. Maramadona, Adom Insa Soy Bigadan. Adu Manakali was Asna Harry, Karigimaka Ankagi was Abu Insa Soy and Puhangadoribano. Mamangi say he could make the Aini Insa Soy don't Lakivani. Mistake Geetarani in the sauna. Adom the public CPT Pangi Pashasing to Pangbanatra. Kanana Insas or Gadavano have to the Aina Lepkadavani. Mamangi say he told on the Gadom the Insas or Donadum Lalivanatra. Tobunga Sip how would they could school gis Hatra Matana, prize Pangi record of the lady. Masimutum the Geetarani Ankagi was asked the young Don Harry. Mapams the protest on Nanabagimak the Mi Kiama Kungat Padi Manangami. Maramadona prize Panganabagimak Tamatik Sharabangang Kungat Pasumanang, many have say it has a money. Masiharadona CSC Ankagi was asked the piece. Tobu was anu piece the Mapams the Yam Shong talk. Adu Geetarani Nadi, Karimata Shawto than no pet out on Yang Horibani. Matangi Sindana, district level sports tournament kilometer Siorale. Makogi status the lady by school Punamaki students in Mapams the competition Pangtolivani. Geetarani school Gimaki de Gisu, Matik Charaba, Hitoising Torebas Hatras in Conquetur Porivani. Toriba sport si Masu Yang Balagivani. Tobu Tanjasta, Makogi official and a Pamli Pakang Busing Sna, sitting to Wahorle. Ivedi Ramalingam Haribunupadugi school gis hatrasing my Pakanabagam to Honarivani. Longjam Tanar from Tamda, Ingit P. Piduna, Makogi school gis hatrasing the Mark Henan Bagam to Honarivani.
ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ PT ꯃꯥꯁꯇꯔꯅꯁꯨ ꯎꯔꯦ ꯑꯗꯨꯒ ꯒꯤꯇꯥꯔꯥꯅꯤ ꯃꯁꯥꯃꯛꯅꯁꯨ ꯁꯤꯡꯅꯕ ꯐꯥꯎꯔꯦ PT ꯃꯥꯁꯇꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯇ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯅ ꯍꯦꯟꯅ ꯁꯥꯟꯅ ꯆꯣꯡꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯥꯛꯅ ꯅꯦꯝꯊꯅ ꯏꯁꯤꯜꯂꯤꯕꯅꯣ ꯃꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜꯁꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯥ ताना ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯂꯣꯏꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯊꯣꯛꯀꯅꯤ ꯃꯁꯤꯗꯒꯤ PT ꯃꯥꯁꯇꯔꯅ ꯒꯤꯇꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯗꯥꯝ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯣꯡꯖꯝ ꯆꯣꯡꯕ ꯌꯥꯎꯔꯤꯕ ꯂꯣꯀꯦꯜ MLAꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯅꯝꯊꯥꯛ ꯇꯧꯔꯤꯕꯁꯤ ꯎꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯦꯗꯥꯝꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕꯅꯣ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯑꯁꯥꯎꯕꯗꯣ ꯑꯆꯨꯝꯕ ꯃꯐꯝꯗ ꯎꯠꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯁꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯥꯔ ꯑꯩ ꯋꯥꯍꯪ ꯑꯍꯨꯝ ꯈꯛꯇꯪ ꯍꯪꯖꯒꯦ ꯍꯥꯏꯔꯨꯔꯦ ꯅꯨꯄꯥꯁꯤꯅꯁꯨ ꯍꯪꯉꯨ ꯌꯥꯏ ꯍꯥꯏꯔꯛꯂꯦ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯪꯂꯤ ꯁꯥꯔꯒꯤ ꯃꯤꯠ ꯑꯗꯨꯕꯨ ꯕꯦꯔꯥ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ 1 ꯑꯃꯗꯤ 2ꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕꯁꯤꯕꯨ ꯈꯪꯗꯕ꯭ꯔꯥ ꯃꯁꯤꯗꯒꯤ PT ꯃꯥꯁꯇꯔꯅ ꯑꯍꯨꯝꯁꯨꯕ ꯀ꯭ꯋꯦꯁꯟ ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯗꯣꯝꯒꯤ ꯏꯆꯥꯗ ꯂꯥꯟꯅ ꯃꯥꯛ ꯄꯤꯁꯤꯟꯕ ꯇꯥꯔꯕꯗꯤ ꯑꯗꯣꯝ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ ꯋꯤꯅꯔ ꯑꯣꯏꯔꯤꯕ ꯃꯤꯁꯤꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯪꯁꯥꯎ ꯁꯥꯎꯗꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯇꯤꯝ ꯄꯨꯝꯕ ꯑꯩꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯊꯣꯛꯂꯕꯅꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯅꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯊꯣꯛꯂꯕꯅꯤ ꯑꯗꯨꯒ ꯒꯦꯠ ꯑꯥꯎꯠ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯁꯦ ꯀꯣꯝꯄꯤꯇꯤꯁꯟ ꯌꯥꯎꯒꯗꯕ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯄꯁꯤꯗ ꯀꯤꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯃꯦꯠꯁ ꯇꯤꯆꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯊꯧꯅꯥ ꯄꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯑꯀꯤꯕ ꯂꯩꯇꯅ ꯑꯦꯁꯦ ꯄꯥꯊꯣꯛꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯁ꯭ꯄꯣꯔꯠ ꯃꯐꯝ ꯑꯁꯤꯗ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯀꯂꯦꯛꯇꯔ ꯑꯣꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯆꯠꯊꯈꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜꯗ ꯅꯝꯁꯤꯟꯗꯨꯅ ꯂꯣꯏꯅ ꯊꯝꯂꯝꯂꯦ ꯃꯁꯤꯕꯨ ꯑꯣꯐꯤꯁꯥꯔ ꯅꯨꯄꯥ ꯑꯁꯤꯗ ꯎꯍꯜꯂꯤꯕꯅꯤ ꯃꯥꯅ ꯃꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯁꯤꯗ ꯍꯥꯏꯔꯛꯏ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯅꯠꯇꯦ ꯅꯪꯕꯨ ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯏꯚꯦꯟꯠꯁꯤꯡ ꯑꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯍꯔꯥꯎꯃꯟꯕꯗꯒꯤ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯥꯎꯅꯔꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯣꯔꯠꯀꯤ ꯏꯚꯦꯟꯠꯁꯤꯡ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯡꯊꯣꯛꯂꯦ ꯍꯟꯗꯛꯇꯤ ꯀꯅꯥꯃꯠꯇꯅ ꯁꯤꯇꯤꯡ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯁꯦꯡꯕꯃꯛꯀꯤ ꯍꯩꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯁꯦ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯒꯤꯇꯥꯔꯥꯅꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯐꯖꯔꯕ ꯑꯦꯁꯦ ꯑꯁꯤ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯄꯥꯊꯣꯛꯂꯤ ꯃꯥꯒꯤ ꯑꯦꯁꯦ ꯑꯁꯤ ꯐꯖꯃꯟꯕꯗꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯇꯥꯟꯅꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯝꯖꯦꯟ ꯇꯥꯟꯅꯐꯝꯁꯤꯗ ꯎꯠꯂꯛꯏ ꯒꯤꯇꯥꯔꯥꯅꯤꯅꯁꯨ ꯃꯥꯒꯤ ꯁꯥꯇ꯭ꯔꯅ ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯗꯨꯅ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯁꯤ ꯈꯣꯡꯄꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯃꯥ ꯑꯁꯨꯝ ꯇꯠꯊꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯟꯕ ꯂꯩꯇꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯠꯂꯛꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯆꯦꯟꯈꯠꯂꯛꯄꯅ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯆꯦꯟꯕ ꯉꯝꯂꯦ ꯃꯁꯤ ꯎꯕꯗ ꯒꯤꯇꯥꯔꯥꯅꯤ ꯑꯃꯗꯤ PT ꯃꯥꯁꯇꯔꯁꯤꯡ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯈꯥꯡ ꯀꯟꯕꯒ ꯂꯣꯏꯅꯅ ꯆꯦꯟꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯐꯥꯔꯁ ꯇꯥꯕ ꯉꯝꯂꯦ ꯃꯁꯤ ꯎꯕꯗ ꯒꯤꯇꯥꯔꯥꯅꯤꯁꯨ ꯍꯔꯥꯎꯃꯟꯕꯗꯒꯤ ꯈꯨꯕꯥꯛ ꯀꯟꯅ ꯈꯨꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯁꯦ ꯀꯣꯝꯄꯤꯇꯤꯁꯟ ꯃꯐꯝ ꯑꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯒꯤ ꯁꯥꯇ꯭ꯔꯁꯤꯒꯤ ꯐꯖꯔꯕ ꯑꯦꯁꯦ ꯑꯁꯤꯗ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯟꯅꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯑꯪꯀꯒꯤ ꯑꯣꯖꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯀꯣꯜꯂꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯣꯖꯥ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯖꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯖ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯎꯠꯂꯛꯂꯦ ꯑꯌꯥꯝꯕꯅ ꯒꯤꯇꯥꯔꯥꯅꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯄ꯭ꯔꯥꯏꯖ ꯂꯧꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯦꯗꯜꯁꯤꯡ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯔꯤꯕ ꯑꯪꯀꯒꯤ ꯑꯣꯖꯥꯁꯤꯁꯨ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤ ꯑꯗꯨꯒ ꯒꯤꯇꯥꯔꯥꯅꯤꯁꯨ ꯉꯁꯤꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯃꯥꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯖꯤꯜꯂꯤꯕꯅꯤ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯠꯇ ꯄ꯭ꯔꯥꯏꯖ ꯂꯧꯕ ꯉꯝꯗꯕꯁꯤꯗꯅꯤ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯤꯕꯁꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯕꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯂꯦ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅꯁꯨ ꯇꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡꯁꯤꯅ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯅꯗꯨꯅ ꯑꯗꯨꯝ ꯈꯥꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯔꯥꯃꯥꯂꯤꯡꯒꯝꯅ ꯃꯈꯥ ꯇꯥꯔꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯁꯤꯕꯨ ꯅꯈꯣꯏꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯅꯈꯣꯏꯒꯤ ꯅꯔꯥꯜ ꯀꯣꯛꯄꯤꯒꯦ ꯄ꯭ꯔꯥꯏꯖ ꯂꯧꯕ ꯉꯝꯈ꯭ꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡ 9 ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯐ꯭ꯔꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯑꯣꯖꯥ ꯑꯃꯅ ꯈꯨꯝꯂꯛꯏ ꯐ꯭ꯔꯤꯗ ꯑꯦꯗꯃꯤꯁꯟ ꯄꯤꯒꯗꯧꯔꯤꯕꯁꯤ ꯑꯉꯥꯡ 9ꯅꯤ 50,000ꯒꯤ ꯍꯤꯁꯥꯕꯇ ꯄꯥꯔꯒꯗꯤ ꯂꯥꯛ 4ꯅꯤ ꯑꯩꯈꯣꯏꯅ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤ ꯃꯁꯤꯗ ꯔꯥꯃꯥꯂꯤꯡꯒꯝꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠꯒꯤꯗꯃꯛꯇ ꯇꯤꯡꯈ꯭ꯔꯤꯕ ꯄꯩꯁꯥꯗꯣ ꯂꯥꯛ 13ꯅꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ 9 ꯑꯁꯤꯕꯨ ꯐ꯭ꯔꯤꯗ ꯑꯦꯗꯃꯤꯁꯟ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯕ ꯇꯥꯔꯕꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔ 10 ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯑꯁꯤ ꯁꯣꯏꯗꯅ ꯐꯣꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯤꯗ ꯄ꯭ꯔꯃꯣꯁꯟ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯐꯝ ꯀꯌꯥꯃꯔꯣꯝ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯪꯀꯗꯤ ꯇꯥꯛꯁꯤꯜꯂꯛꯀꯅꯨ ꯇꯟꯖꯥꯁꯤꯗ ꯑꯦꯁꯤꯁꯇꯦꯟꯠ ꯅꯨꯄꯥꯁꯤꯅ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯔꯤꯁ ꯀꯧꯏ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯤꯁꯛꯅꯤ ꯍꯥꯏ ꯋꯥꯐꯝꯁꯤꯗ ꯇꯥꯕꯗ ꯔꯥꯃꯥꯂꯤꯡꯒꯝ ꯑꯁꯤ ꯉꯛꯄ ꯐꯥꯎꯔꯦ ꯍꯔꯤꯁꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯩ ꯑꯁꯦ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯒꯤꯇꯥꯔꯥꯅꯤ ꯍꯥꯏꯔꯤꯕꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯑꯩꯕꯨ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯤꯕꯅꯤ ꯃꯁꯤꯗ ꯔꯥꯃꯥꯂꯤꯡꯒꯝꯅ ꯅꯪꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯁꯄꯦꯟ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯍꯔꯤꯁꯅ ꯍꯥꯏꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕꯤꯗꯕ ꯌꯥꯔꯔꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯕꯨ ꯁꯥꯁꯟ ꯁꯤꯖꯤꯟꯅꯕꯗꯧꯅ ꯁꯤꯖꯤꯟꯅꯕꯤꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯅꯨꯑꯦꯜ ꯐꯪꯁꯟ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠ 2 ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯣꯝꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯥꯟꯅꯅꯅꯤ ꯃꯥꯅ ꯐꯪꯁꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯤꯁꯇꯔ ꯔꯥꯃꯥꯂꯤꯡꯒꯝꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯒꯤ ꯊꯕꯛꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯨꯀꯦ ꯑꯃꯇꯪꯗꯤ ꯃꯈꯣꯏꯗ ꯊꯥꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈ꯭ꯔꯦ
mayamda bhap tana bhaijarange buke thaki si harak matamda harisna harauri bagi maramdi buke manungda bom hapsilaga school manungda soidna pokhai lagani haibagi wakhalolsna mana haraujawani mathangi sindana school gi annual function gi numit asi oire satra khudimangna mana haijari ba talent sing uthoktuna thorum sing yauna nabagi damakta sem chana duna lainakre satra sing gi guardian sing chu lakna duna mafam sta pik thallare masing matungda angang sing sna nungai raba thorum kya pang thokre aduga tanjasta ramalingam gi assistant ori bunu pasna buki ema paiduna gitarani gi manakta sankhilakuna hairi aikoi gi sarna buki asibu adong gi damakta khudol pol oina pirakpani haiduna pisilamle gitarani na su pirak libu buki asibu haraukte am lawsili masigi matungda assistant nu pasi mafam sthadotna parabara sakre thorum gi aroi bada angang sing sta prize su yan thokli MLA gi masanu pasi su hojikti medal kya lobu ngamle yamna harauna bapa gi manakta sensilagni masanu pagi hongli libu mata usda MLA sidi harau du loikre yamna harauna masanu pabu kon duna su chupli Ojek mama sumagi manakta sangchilakuna magi khudan paiduna gitarani gi manakta singchinduna pusinkre aduga man hairi hojikti ai gi sanu pasi zero oidrawa natra aduga haukhruba thogdo musu hangatuna film yengliba khoidu ulai MLA gi masanu pasna atopa pakhang samu bu phuduna sogalle masda angang sing mama na kaptuna hairi nangi na sanu pase punsida mai pakpa haibudu oiraroi masi aina srap oina tharwani haiduna ahlisni yama thini sei ki Ojek MLA gi nupisna hairi isanu pagi tunggi punsi kari oigede gi khanbada ai siam wazaramani adu bunga sidi nangna maram oiduna magi punsi si pura oina sem dok pire masigi demakta nangbu haini ai letena thagachari haiduna mana kaptuna khoramli magi nupi gi mata wista MLA si sungnaktuni yenglaga lairibani aduga gitarani di wa masena mata ngang de no phet tawduna yenglaga lai nakalabadana ramalingam masi ulai hari sari nu pas magi ka ta sangsilaktuna hairi sarna di mafam da buke thakibadai aduga kari guma thawdo mata thopui pausu laite masda ramalingam na ngaibada gallu soidana maki thokani asuna harakpada hari sari nu pas de harau bokjare nakalamadana gitarani ka do ulai ramalingam na tharkiba buke si suma gi manakta lairi mana file sudun lairingi nu pa ma sangsilaktuna madam ai mukta sangjarake harakli nu pas na sangsilaktuna hairi ai MSc school de gi lakshamani aikoi gi president ai bu thabi rakpani masda gitarani namabu siada phamna nabagi damakta haire nupas na makatarai adom mata wirba thabak sing si afaba ngaktani mafam khudimakta adom bo myamna sonari ba ngaktani mana makatarai adom mata wirba thabak sing se suknagi masigi school asi khakta loisin biganu adom di yauri bo magun sing adubu government na di kaidong di kai khumna biroi suknagi private sector khaktana adom gi talent sing adubu ikai khumna bu utka dori bani haibadi adom gi talent sing adugi damakta matik chana paisa su piga dori bani aina haijariba sing asi ga athadi MSc hariba private school asida lakpiduna aikoi gi school asi principal amukta di oibiu aikoi gi sar gi maikedi masi wafam asi bu phongdok lunna bagi damakta ai bu thabi rakpani aduga buki ama tharakli badu su masi gi wafam asi gi damakta ni masi gi matungda bag tagi phazna packing toro mayom su pu thoktu na pire gitarani na masi karino haidra hamli lupasna ko me lupa lakh manga gi senphamni masi bu piru na bagi damakta sar na ai bu tharakpani gitarani na rai adon pamli basi aina na khoi gi school da thabak tawba dura madumang ni haiduna lupasna nogli gitarani na makatari kariguma na khoi gi sar do aina thengna batarabadi nangasi magi damakta di yamna haibi inba misakni haiduna phongdok lamgani aduga aina hairi basini masi gi senpham masi pairaga hojima kaas tegi thokpi kro masti gi nupasna hairi ekhoi gi sar do aduki matik mabuk phaba misakamani adomna hek pamba diman khudimuk to haibiu aina soidana maki mangonda haijege aduga mana su soidana maki bibiragani masti gi gitarani na khara saurupna hairi adomgi saktam madu yengbada yamna gyan taba mi mali masi gi thabak asi gi damakta mafam sta laktinge adomna wakhal khanbidri bakarigino ngasai makhayde aina khonjel tapthana hairamani adu hojikti nang mafam sta gi chapikro asum saun serpudi nu pasi mafam sta gi chakre masing matungda nu pasna ramalingam gi manakta laktuna mana ibu ikai piduna tanthorok la heba wafam sta tamli masida gi hoje ramalingam sti sauning mudu loire adu hairei nang sti ta sen matik chada ba mi sakamani maramaduna nang ai gi mangda uhalagano mafam sti gi thokra chalo asum hargus nu pas tingak pudu loire aduga matomta da haijeri mangonda gi di gitarani haribi nu piduna bu hena pai asum nu pasi mafam sti gi thokre tanjasta harisna noktun hairi aina khalluri basidi onthokpu wafam mani masida karino haiduna ramalingam hanglai harisna buki adugi manungda bom haplangadra haibisini aina khalluri basi masida gi ramalingam phuk hagulaktuna magi khajai di amna kana thakre aduga hairi ai si terrorist ne haina khallura bara nangna pamni basi school adu do bom bokhai anduna angang sing adu hatpadura nangdi ojani haibada matik chadaba misakni mai pakpa amade hatokpa haibida aduki matik chawna khenari bani madugi nupi duna aibu mai thiba piramla bani madugi damakta laman singbo ina mabu su aina mai thiba pibadu pambani tobudu school adu do bom bokhai anduna angang singbo hatoke haibisidi ai kokta nongmata su khankiba leide adubu nangdi angang sing adu hatokpi wakhal khanduna leirami misakamani maramaduna igi school da sunangase oja ohenba yaba misangate yamathuna mafam sidigi thokra masihareduna hari saribunu pasu man tan thorakle chop ikai baga loina namasagi khachai sipai dun thorlebani aduga man onsinduna herai aingonda idea amuk su leiri sa kari idea no haiduna ramalingam hanglei harisna hairi class 9 da fail ta khraba sing adu mana promotion piduna class 10 da pass to honkhibani metric ki exam su numit tarani khakta ngai rabani admit card su loin langna khrabani
ꯇꯟꯖꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯊꯛꯇ ꯀꯦꯁ ꯊꯥꯡꯒꯠꯄ ꯇꯥꯔꯕꯗꯤ ꯃꯥꯕꯨ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯍꯟꯕ ꯌꯥꯒꯅꯤ ꯃꯁꯤꯗꯒꯤ ꯔꯥꯃꯥꯂꯤꯡꯒꯝꯅ ꯅꯪꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯥꯏꯗꯤꯌꯥꯁꯤ ꯌꯥꯝꯅ ꯐꯖꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯅꯤ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯌꯥꯗ ꯐꯥꯎꯕ ꯅꯛꯄ ꯌꯥꯔꯣꯏ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯍꯧꯖꯤꯛ ꯍꯔꯤꯁ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏ ꯀꯥꯏꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕꯅꯤ ꯔꯥꯃꯥꯂꯤꯡꯒꯝꯅ ꯍꯥꯏꯔꯤ ꯃꯥꯅ ꯂꯦꯞꯂꯝꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯃꯁꯤꯒꯨꯝꯕ ꯀꯔꯥꯏ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯍꯜꯂꯛꯀꯅꯨ ꯅꯥꯀꯜ ꯑꯃꯗꯅ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤꯕꯨ ꯂꯩ ꯃꯦꯇ꯭ꯔꯤꯛꯀꯤ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯃꯥ ꯌꯥꯝꯅ ꯃꯊꯧ ꯆꯤꯟꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯁ꯭ꯌꯥꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯥꯕꯨ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯒꯤꯇꯥꯔꯥꯅꯤꯅꯁꯨ ꯃꯥꯕꯨ ꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯄꯨꯔꯛꯏ ꯑꯉꯥꯡ ꯑꯁꯤꯅ ꯈꯨꯝꯃꯤ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯄꯨꯔꯛꯇꯦ ꯒꯤꯇꯥꯔꯥꯅꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯍꯥꯏꯖꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏ ꯑꯁꯨꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯄꯤ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯄꯤꯕꯨ ꯍꯥꯏꯖꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯒꯤꯇꯥꯔꯥꯅꯤꯅ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯍꯥꯏꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯒꯤꯇꯥꯔꯥꯅꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪ ꯉꯁꯤꯗꯤ ꯂꯤꯃꯤꯠ ꯂꯥꯟꯁꯤꯜꯂꯛꯂꯦꯗꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯗ ꯑꯉꯥꯡ ꯑꯁꯤꯅ ꯅꯠꯇꯦ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯀ꯭ꯂꯥꯁ 7ꯗ ꯇꯝꯕꯅꯤ ꯃꯥꯒ ꯎꯅꯔꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕꯁꯨ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯁꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯆꯩ ꯆꯥꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯩꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯁ꯭ꯌꯥꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯒꯤꯇꯥꯔꯥꯅꯤꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯦ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪꯒꯤꯁꯤ ꯑꯩꯉꯣꯟꯗ ꯁꯥꯎꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯦꯟꯁꯤꯜ ꯑꯍꯟꯕ ꯑꯃ ꯃꯉꯣꯟꯗ ꯄꯤꯔꯒ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯂꯤ ꯑꯉꯥꯡ ꯑꯁꯤꯅ ꯄꯦꯟꯁꯤꯜ ꯑꯁꯤ ꯂꯧꯔꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯤꯇꯥꯔꯥꯅꯤꯒ ꯃꯥꯒꯤ ꯃꯄꯥꯒꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁ꯭ꯌꯥꯝ ꯀꯧꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯥꯅ ꯅꯣꯛꯇꯨꯅ ꯃꯄꯥꯗ ꯇꯝꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯉꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗ ꯃꯄꯥꯅ ꯅꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔ ꯅꯤꯡꯁꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯐ ꯑꯐꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯅꯪꯕу ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯟꯕ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯅꯝ ꯀꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯐꯔꯦ ꯄꯄꯥ ꯍꯧꯖꯤꯛ ꯇꯨꯝꯕ ꯊꯦꯡꯈ꯭ꯔꯦ ꯑꯗꯣꯝ ꯇꯨꯝꯕꯤꯔꯨꯔꯣ ꯑꯩꯒꯤꯗꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯋꯥꯠꯂꯤ ꯃꯄꯥꯅ ꯈꯨꯝꯂꯛꯏ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯕꯨ ꯍꯧꯗꯣꯛꯂꯨꯔꯕꯗꯤ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯑꯃ ꯍꯦꯛꯇ ꯄꯨꯊꯣꯔꯛꯏ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯑꯁꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯉꯥꯟꯗꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯒꯤꯇꯥꯔꯥꯅꯤꯅ ꯇꯨꯝ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯏ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤ ꯄꯄꯥ ꯉꯁꯤꯗꯤ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯑꯗꯨꯕꯨ ꯃꯄꯥꯁꯤ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯣꯠꯇꯨꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯄꯥꯁꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯠ ꯑꯁꯤ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯏꯪꯕꯒ ꯂꯣꯏꯅꯅ ꯃꯤꯍꯨꯜꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯒꯤꯇꯥꯔꯥꯅꯤꯅ ꯃꯄꯥꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯦ ꯃꯃꯤꯠꯇ ꯄꯤꯒꯤ ꯏꯔꯥ ꯆꯦꯟꯕꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯤꯍꯨꯜ ꯆꯦꯛ ꯇꯧꯔꯤ ꯗꯥꯛꯇꯔꯁꯤꯅ ꯍꯥꯏꯔꯤ ꯃꯥꯗꯤ ꯄꯨꯡ 2ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯁꯤꯔꯝꯂꯦ ꯅꯨꯃꯤꯗꯥꯡꯗ ꯄꯥꯎ ꯄꯤꯔꯛꯂꯝꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯧꯈꯠꯂꯝꯕ ꯌꯥꯕꯅꯤ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤ ꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯄꯥꯒꯤ ꯁꯛꯇꯝꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯖꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯝꯇꯥꯗ ꯀꯣꯜ ꯇꯧꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯑꯩ ꯁ꯭ꯀꯨꯜꯗ ꯍꯥꯞ ꯃꯃꯥꯡꯗ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯍꯥꯞ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯒꯤ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯀ꯭ꯔꯤꯃꯤꯇꯣꯔꯤꯌꯝꯗ ꯄꯨꯔꯛꯂꯦ ꯒꯤꯇꯥꯔꯥꯅꯤꯅ ꯆꯪꯂꯛꯄꯁꯤ ꯎꯕꯗ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗꯗꯤ ꯅꯨꯄꯤꯁꯤꯡꯅ ꯆꯪꯕ ꯇꯧꯍꯩꯗꯦ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯪ ꯆꯪꯂꯛꯀꯅꯨ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯃꯥ ꯇꯥꯗꯦ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯑꯀꯤꯕ ꯂꯩꯇꯅ ꯃꯄꯥꯗ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯂꯩ ꯄꯔꯦꯡ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯂꯩ ꯄꯔꯦꯡ ꯑꯁꯤꯕꯨ ꯃꯄꯥꯒꯤ ꯍꯛꯆꯥꯡꯗ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯄꯥꯒꯤ ꯃꯀꯣꯏ ꯅꯥꯟꯗꯨꯅ ꯁꯥꯟꯅꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯎꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯃꯄꯥꯒꯤ ꯃꯀꯣꯏ ꯅꯥꯟꯗꯨꯅ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯥꯏ ꯂꯚ ꯌꯨ ꯄꯄꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯂꯨꯠ ꯀꯠꯇꯨꯅ ꯃꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯂꯤ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯃꯄꯥꯒꯤ ꯐꯣꯇꯣꯗ ꯂꯩ ꯄꯔꯦꯡ ꯍꯥꯞꯆꯤꯟꯗꯨꯅ ꯗꯨꯛ ꯀꯠꯇꯨꯅ ꯈꯨꯔꯨꯝꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯅꯨꯄꯤꯁꯤꯡꯁꯤ ꯎꯠꯂꯤ ꯒꯤꯇꯥꯔꯥꯅꯤꯒꯤ ꯃꯄꯥ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯃꯁꯤꯗꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯤ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯍꯥꯞ ꯃꯇꯨꯡ ꯑꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯌꯦꯡꯉꯨ ꯃꯥꯒꯤ ꯃꯄꯥ ꯁꯤꯕꯗꯤ ꯅꯣꯡꯃ ꯐꯥꯎꯕ ꯂꯥꯟꯊꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯃꯥꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯤꯕꯁꯤꯅꯤ ꯃꯥꯒꯁꯦ ꯑꯉꯛꯄ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯒꯁꯦ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅ ꯃꯥꯒꯤ ꯐꯣꯟ ꯑꯁꯤꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯋꯥꯠꯁꯑꯦꯞꯇ ꯊꯥꯔꯛꯈꯤꯕ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯊꯦꯡꯅꯔꯨꯔꯦ ꯃꯁꯤꯕꯨ ꯃꯥꯅ ꯊꯥꯗꯨꯅ ꯌꯦꯡꯂꯤ ꯃꯄꯥꯅ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯅꯪꯅ ꯊꯣꯡꯂꯝꯂꯤꯕ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯅ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯗꯨ ꯊꯣꯡꯕꯤꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯅꯊꯛꯇ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯚꯥꯞ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯇꯦꯟꯁꯟꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯏꯜꯂꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯤꯠ ꯎꯏꯁꯤꯜꯂꯨ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯁꯥꯟꯅꯧ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯇꯦꯟꯁꯟꯁꯤꯡꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯛꯂꯒꯗꯕꯅꯤ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯅ ꯃꯥꯒꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯇꯧꯕꯇꯕꯨ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯦ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯏꯆꯥꯅ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯏꯄꯥ ꯂꯩꯔꯤꯕ ꯑꯁꯤꯅꯤ
ꯃꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ I love you papa ꯑꯁꯣꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯁꯨꯁꯤꯂꯥ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯅꯨꯄꯤꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯒꯤꯇꯥꯔꯥꯅꯤꯅ ꯀꯞꯇꯕ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯁꯨꯁꯤꯂꯥ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯅꯨꯄꯤꯁꯤꯅꯗꯤ ꯒꯤꯇꯥꯔꯥꯅꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯃꯁꯤꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗ ꯄꯥꯏꯔꯔꯦ ꯍꯧꯖꯤꯛꯇꯤ ꯒꯤꯇꯥꯔꯥꯅꯤꯁꯤ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯈꯠꯂꯛꯂꯦ ꯁꯨꯁꯤꯂꯥꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯃꯤꯠꯀꯤ ꯄꯤꯁꯤꯡ ꯑꯗꯣ ꯑꯊꯤꯡꯕ ꯊꯝꯂꯨꯅꯨ ꯆꯦꯟꯊꯍꯟꯈꯣ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯒꯤꯇꯥꯔꯥꯅꯤꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯒꯤꯇꯥꯔꯥꯅꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯅꯥꯀꯜ ꯔꯥꯃꯥꯂꯤꯡꯒꯝꯅ ꯊꯥꯗꯣꯔꯛꯄ ꯃꯥꯒꯤ ꯃꯤ ꯑꯃ ꯂꯩ ꯒꯤꯇꯥꯔꯥꯅꯤꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯗꯨꯅ ꯄꯥꯁ ꯇꯧꯍꯟꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯤꯡꯅ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯃ ꯆꯠꯊꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯔꯥꯃꯥꯂꯤꯡꯒꯝꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯕꯅꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯃꯥꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯔꯥꯎꯕ ꯄꯣꯛꯂꯤ ꯅꯥꯀꯜ ꯒꯤꯇꯥꯔꯥꯅꯤꯁꯤꯕꯨ ꯂꯩ ꯑꯌꯨꯛꯀꯤ ꯑꯦꯁꯦꯝꯕꯜꯁꯤꯗ ꯑꯉꯥꯡꯁꯤꯡꯗ ꯃꯥꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯅꯔꯕ ꯅꯠꯇ꯭ꯔꯥ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯅꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯔꯒꯅꯤ ꯃꯇꯝꯅ ꯍꯧꯈꯤꯕꯁꯦ ꯑꯩ ꯈꯪꯍꯧꯗꯦ ꯃꯐꯝꯁꯤꯗ ꯑꯩꯅ ꯂꯥꯛꯈꯤꯕꯁꯤ ꯆꯍꯤ ꯑꯃꯔꯣꯝ ꯐꯥꯔꯝꯂꯦ ꯇꯧꯕꯇꯕꯨ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯍꯧꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯉꯛꯄ ꯐꯥꯎꯅꯔꯤ ꯅꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯗꯅ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯄꯤꯈꯤꯕꯅꯤ ꯍꯌꯦꯡ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯂꯛꯄ ꯍꯥꯏꯕꯁꯦ ꯅꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯥꯏꯊꯤꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯣꯖꯥ ꯈꯔꯁꯨ ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯁꯕꯖꯦꯛ ꯑꯣꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯟꯅ ꯐꯥꯕ ꯉꯝꯕ ꯈꯪꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯂꯨꯄꯥ 100ꯒꯤ ꯔꯤꯋꯥꯔꯗ ꯄꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅꯤ ꯃꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯅꯧꯕ ꯊꯧꯅꯥ ꯑꯃ ꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁ꯭ꯀꯤꯜꯁꯀꯤ ꯋꯥꯐꯝꯗ ꯌꯦꯡꯂꯒꯁꯨ ꯍꯩꯁꯤꯡꯂꯕ ꯑꯣꯖꯥ ꯈꯔꯁꯨ ꯑꯩꯅ ꯎꯔꯦ ꯍꯥꯏꯕꯗꯤ ꯑꯪꯀꯒꯤ ꯐꯣꯔꯃꯨꯂꯥꯁꯤꯡ ꯑꯗꯨꯕꯨ ꯏꯁꯩ ꯑꯃꯗ ꯂꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯕꯨꯅꯤ ꯃꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯐꯣꯔꯃꯨꯂꯥ ꯁꯤꯟꯐꯥ ꯄꯨꯍꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯍꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯐꯝꯗꯤ ꯑꯁꯤꯒꯨꯝꯕ ꯍꯩꯁꯤꯡꯂꯕ ꯑꯣꯖꯥꯁꯦ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯅ ꯋꯥꯠꯂꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯁꯣꯠꯊꯅ ꯂꯩꯕ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯒꯚꯔꯟꯃꯦꯟꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯁꯨꯞꯅꯒꯤ 1%ꯒꯤ ꯆꯥꯡ ꯐꯥꯎꯕꯗ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡꯅ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯐꯪꯅꯗꯦ इंजीनियरिंग कॉलेजदना 5% फाउबदगी हंथना गवर्नमेंट स्कूलदगी आंगांसिंगना चंगबा ngamli लाइरबगी पनखै मखादा लैबा आंगांसिंग गवर्नमेंट स्कूलदा तंबा आंगांसिंग असिबु 50% फाउबगी रिजर्वेशन पिबिबा तारबदी लाइरबा हाइबा वाफमसि मखोइदगी कोकजगदबनी तबुदुबु पालिबा गवर्नमेंट असना मखोइगीदमक्ता अदुमना तौबीबा लैते अदुना ओइरिबा फिबमसे नखोइनसु खंगदबनी लांथेंगदोरिबा पल्लसे अदुकी मतिक चाउरी मरम अदुना नखोइनसु वाफमसि खंगबगा लोइनना सेक्शन चटगदबनी अदुबा आइना हाइगदबा वाफमदी इसा इसादा लैरिबा टैलेंटसिंग सिबु पुथोंनबगीदमक्ता होनागदबनी संसारसिदा लैरिबा मिपुम खुदिमकी फिंगरप्रिंट असि तोंगाली मदुगा चप मानना मियोय अमममदा सेलिबा टैलेंटसिंग सु लोइना खेनबा ngaktani मदुगी नसा नसागी नुंगदे सेलिबा टैलेंटसिंग अदुबु करिनो हाइबसि खंगदोक्तुना मयामांगदा उथोक्नबा होनागदबनी असुमना फज्जरबा पाउताकसिंग असि पिरबा मतुंगदा असेंबल सि लोइसन्दुना आंगांसिंग सि थादोक्रे मसिगी मतुंगदा गिटारानी मागी कादा फमदुना लैरिङै अंकगी ओजासिना मागी बनाक्ता संगसिलक्तुना हाइरी अदोमना प्रमोशन पीदुना पास तौहनबिखिबा आंगांसिंग अदो हयेंगी एग्जाम असि थाबा याहोन्दनबगीदमक्ता रामालिंगमगी कांगबुन चावरबा खुजिल थौरांग अमा चथखरे हाइबसि आइना तारबनी मरमदुना मेदामगी माइकेदगी करी पामै पुथोकदबनो हाइबसि खनबिरो असुना हरकुस्ते गिटारानी सि मथायाना सारे अदुगा मा हुजिक करी तौसिगे हाइदुना खमदुना लैरी मथंगी सिंदना ngasi si metric ki exam haugadabanu bini exam thagada bangang sing school da loina yoksinarale amade magi exam hall da sangsinakre tobudu gitarani sidi hojik wakhal sarang na dun leiribani tanjas ta magi mamang da miyoy khara laktuna question paper su piramle paper masing kya lakpano haina hangi so kidarasina madumakti ai khangjadre haidun pakhum piri invigilator taribo jasing na question paper amade answer paper sing yele tobudu matang sidang libadi gitarani ni promotion piduna pass to honki bangang sing asigidi paper sing yen biraktre masdigi makhoi yamna matha sana ngai ngai dun leinaribani matamasi asuma sum haujin kibana atai chhatra singdi magi answer sing iba hunakre aduba haujik su promotion pi ki bangang sing asigidi paper mata phangdri aduga gitarani si su yamna matha sana school gi ground leptun leiri kanaguma misak ama lakpani mana khorang ngai ribasi paper phangdri bangang sing si ka da ma sangsilakle maubuda chhatra sing si loina hogali angang madi saudun mapanda thoki ge haidun hector kuma tamasida makhoi gi paper porli boza si bafamsida yosilakle माना संगसिलक्तुना मथंग मथंग पेपर सिंग सि अंगांग सिंग सि येले अदुगा हाइरी आइना लाकपदा थेंगबदगी नखोइगी मतम खरा थेंगथखरे मरमदुना नखोइगी दमक्तदि एक्स्ट्रा टाइम हापकनी हौजिति अंगांग सिंग सि लोइना हराउनारे अदुगा मेदाम गिटारानी सु यामना हराउजेरी मतंगसिदा फिल्म येंगलिबा कोइना खंगबा वाफमदि अंगांग सिंग सिबु एग्जाम थाबा यादनबगी दमक्त सिल्ला हाइबा पाउसि माना ngarang phangलबा मतुंग मखोइ सिंग सिबु मतौ करमने एग्जाम थाहनगदगे हाइबसिदा माना वखल खंदुना लैखिबनी अदुगा मागी थोकपा पांबई मु पुथोक्तुना अंगांग सिंग सिबु एग्जाम थाबा याहनखिबनी हाइबसि फिल्म सिबु येंगलिबा खोनसु भाब तारे नाकलमदना रामालिंगम हाइबु नुपासु लई मखोइना तौरुरिबा थबकसिंग अदु माइ पाक्त्रे अंगांसिंग अदु पुन्ना एग्जाम थाखरे हाइबि पाउसि माना फंगले तंजासदा मागी मी ओरिबु नुपासि संगसिलक्तुना अदोमना माइ पाक्लबनिना हरावु फोंदोक्सि हाइरुरे मसदिगी रामालिंगमना मांगोना यामना साउजिन्दुना फोन थाखरे अदुगा हाइरी अंगांग पुन्ना एग्जाम थाखरे हाइरिबसि नंग खंगदब्रा
ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯒꯗꯕꯅꯤ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯣꯝꯇꯗ ꯍꯥꯏꯖꯔꯤ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯅꯥꯀꯜ ꯑꯃꯗꯅ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤꯕꯨ ꯂꯩ ꯑꯉꯥꯡꯁꯤꯡ ꯄꯨꯂꯞ ꯑꯣꯏꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯈꯤꯕꯁꯤꯗ ꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯃꯥꯏ ꯄꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯟꯒꯠꯇꯨꯅ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯍꯜꯂꯔꯣꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯐꯪꯕꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯈꯜꯂꯝꯂꯕ ꯃꯇꯨꯡꯗ ꯂꯣꯀꯦꯜ MLAꯁꯇ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯁꯤꯗ ꯃꯥ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯦ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏꯔꯤ ꯍꯦꯂꯣ ꯁꯥꯔ ꯑꯗꯣꯝ ꯀꯝꯗꯧꯔꯤꯕꯒꯦ MLAꯅ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣꯝꯗꯤ ꯀꯝꯗꯧꯔꯤ ꯒꯤꯇꯥꯔꯥꯅꯤꯅ ꯑꯩ ꯑꯗꯣꯝꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯖꯔꯛꯄꯅꯤ MLAꯅ ꯑꯩꯉꯣꯟꯗꯒꯤ ꯃꯇꯦꯡ ꯍꯥꯏꯕ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯒꯤꯇꯥꯔꯥꯅꯤꯅ 9ꯗꯒꯤ ꯄ꯭ꯔꯃꯣꯁꯟ ꯄꯤꯗꯨꯅ ꯄꯥꯁ ꯇꯧꯍꯜꯂꯛꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯑꯗꯣꯝꯅ ꯃꯤꯅꯤꯁꯇꯔꯗ ꯋꯥꯐꯝ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯔꯛꯀꯅꯤ MLAꯅ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯖꯒꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯤꯅꯤꯁꯇꯔꯗ ꯁꯣꯏꯗꯅꯃꯛꯀꯤ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏꯖꯕꯗꯒꯤ MLAꯁꯅ ꯑꯃꯨꯛ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯖꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯔꯣꯏꯗꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯊꯥꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯑꯦꯛꯖꯥꯝ ꯊꯥꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯔꯥꯃꯥꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯃꯥꯒꯤ ꯃꯤꯁꯤꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯍꯥꯏ ꯀꯣꯔꯠꯇ ꯑꯄꯤꯜ ꯇꯧꯕꯗꯁꯨ ꯃꯈꯣꯏꯅ ꯁ꯭ꯇꯦ ꯑꯣꯔꯗꯔ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯤꯌꯥꯔꯤꯡ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯇꯥꯔꯤꯛ ꯌꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯔꯥꯃꯥꯂꯤꯡꯒꯝꯅ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤꯗ ꯃꯥꯒꯤ ꯃꯤꯁꯤꯅ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯁꯥꯔ ꯑꯗꯣꯝꯅ ꯈꯟꯕꯤꯈꯤꯅꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯛ ꯆꯪꯁꯤꯟꯕ ꯌꯥꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯂꯦꯞꯇꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯀꯣꯟ ꯀꯣꯟꯅ ꯒꯤꯇꯥꯔꯥꯅꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯥꯃꯥꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯍꯦꯂꯣ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯦꯗꯥꯝ ꯑꯗꯣꯝꯕꯨ ꯀꯝꯗꯧꯔꯤꯕꯒꯦ ꯑꯩꯅ ꯈꯟꯕꯃꯛꯇꯤ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯁꯤꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯕꯕꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯀꯅꯥꯅ ꯆꯥ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯒꯦ ꯍꯥꯏꯗꯨꯅꯅꯤ ꯃꯔꯝꯗꯤ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯑꯇꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ ꯄꯨꯟꯁꯤꯒꯤ ꯐꯖꯔꯕ ꯄꯔꯥ ꯀꯌꯥ ꯑꯃꯁꯨ ꯅꯪꯅ ꯇꯥꯛꯄꯤꯔꯝꯂꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒ ꯂꯦꯚꯦꯜ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯀꯥꯈꯠꯂꯛꯇꯨꯅ ꯂꯦꯞꯄ ꯉꯝꯂꯔꯦ ꯇꯧꯕꯇꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯊꯪ ꯆꯍꯤꯒꯤ ꯁꯦꯁꯟ ꯍꯧꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯗꯨꯅ ꯄꯥꯁ ꯇꯧꯍꯜꯂꯒ ꯑꯦꯛꯖꯥꯝ ꯊꯥꯍꯟꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯤꯇꯥꯔꯥꯅꯤꯁꯤ ꯉꯛꯄ ꯐꯥꯎꯔꯦ ꯔꯥꯃꯥꯂꯤꯡꯒꯝꯅ ꯃꯈꯥ ꯇꯥꯔꯤ ꯒꯚꯔꯟꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯥꯎꯗꯕ ꯐꯩ ꯐꯔꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯤꯇꯥꯔꯥꯅꯤꯁꯤ ꯊꯃꯣꯏꯗ ꯆꯔꯥꯡꯅꯕꯒ ꯂꯣꯏꯅꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯝꯃꯔ ꯚꯦꯀꯦꯁꯟꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯅꯧꯅ ꯍꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯥꯗꯨꯅ ꯊꯦꯠꯂꯒ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯒꯤꯇꯥꯔꯥꯅꯤꯁꯤꯕꯨ ꯂꯩ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯂꯥꯎꯊꯣꯛꯂꯤ ꯃꯥꯔꯆꯀꯤ ꯗꯦꯠ 16ꯗꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 20 ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯦꯇ꯭ꯔꯤꯛꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯍꯌꯦꯡꯒꯤ ꯄꯨꯡ 9:30 ꯇꯥꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯗꯣꯛꯂꯒꯅꯤ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤ ꯊꯃꯣꯏꯗ ꯆꯔꯥꯡꯅꯕ ꯐꯥꯎꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯁ꯭ꯀꯨꯜꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯧꯁꯥ ꯃꯥꯅ ꯍꯦꯛ ꯇꯣꯡꯕ ꯑꯣꯇꯣ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯗ꯭राꯏꯚꯔꯁꯤꯅ ꯍꯪꯂꯤ ꯁ꯭ꯀꯨल ꯁꯨꯇꯤ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯦꯗꯥꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜꯗ ꯆꯠꯄꯤꯔꯤꯕꯅꯣ ꯃꯤꯁꯇꯔ ꯒꯤꯇꯥꯔꯥꯅꯤꯅ ꯍꯌꯦꯡ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯂꯥꯎꯊꯣꯛꯂꯒꯅꯤ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜꯗ ꯆꯠꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯤꯇꯥꯔꯥꯅꯤꯅ ꯁ꯭ꯀꯨꯜꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯨ ꯎꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯨꯁꯤꯂꯥ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯦ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯁꯨꯁꯤꯂꯥꯅ ꯈꯨꯝꯃꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯊꯕꯛꯇꯒꯤ ꯔꯤꯇꯤꯌꯔ ꯆꯠꯂꯅꯤ ꯑꯁꯨꯝꯅ ꯔꯤꯇꯤꯌꯔ ꯆꯠꯄ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯗꯤ ꯁ꯭ꯀꯨꯜꯗ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯐꯪꯁꯟ ꯄꯥꯡꯊꯣꯛꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯁ꯭ꯀꯨꯜ ꯑꯁꯤꯗꯤ ꯁꯨꯇꯤ ꯊꯥꯔꯤꯕꯅꯤ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯅꯪꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯨꯁꯤꯂꯥꯅ ꯍꯥꯏꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯒ ꯑꯩꯒꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯃꯔꯤ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯃꯐꯝꯁꯤꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯁꯤꯁꯨ ꯃꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯥꯁꯨ ꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯛꯄꯅꯤ ꯑꯗꯣꯝꯒꯤ ꯆꯍꯤ ꯂꯣꯡꯒꯥ ꯑꯁꯤꯃꯛ ꯑꯣꯏꯒꯅꯤ MA ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥ ꯑꯣꯖꯥ ꯑꯣꯏꯕ ꯄꯥꯝꯈꯤꯕꯅꯤ ꯊꯕꯛ ꯐꯥꯎꯗꯨꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔ ꯐꯥꯎꯕ ꯐꯪꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯁꯨꯁꯤꯂꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯆꯥꯅꯨꯄꯥꯗꯣ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯁꯤꯈꯤꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯒꯤꯇꯥꯔꯥꯅꯤꯅ ꯀꯗꯤꯔ ꯁꯥ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯦ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯡ ꯍꯥꯏꯔꯛꯄꯗ ꯁꯨꯁꯤꯂꯥ ꯍꯧꯖꯤꯛꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ 1995 to 1998 BSc ꯑꯒꯞꯄꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ MSc ꯑꯃꯨꯛ ꯇꯧꯈꯤꯕꯅꯤ B.Ed ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯥꯔꯃꯤꯗ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ ꯃꯥꯒꯤ ꯊꯕꯛ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯁꯤ ꯍꯥꯏꯅꯔꯒ ꯂꯩꯕꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯨꯁꯤꯂꯥ ꯑꯁꯤ ꯀꯞꯂꯛꯂꯦ ꯒꯤꯇꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯥꯒꯤ ꯊꯕꯛ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯩꯅ ꯑꯥꯔꯃꯤꯒꯤꯗꯃꯛꯇ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯃꯗꯨꯔꯥꯏ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯊꯤꯟꯗꯣꯛꯂꯝꯈꯤꯕꯅꯤ ꯒꯤꯇꯥꯔꯥꯅꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯍꯣꯡꯈ꯭ꯔꯦ
एक्सीडेंट थोक्तुना मा सिरे हाइबगी पाउसु अइना तारे स्कूल असिगी मरमदा माना हेक हेक अइंगोंदा ममांगदा फोंदोकलंबनी माना हाइरमलिबा स्कूल असिदा आइदि लाक्तुना ओजा ओइरने तबुदबु ngasiदी मफमसदा मा याउद्रे आई खक्तन नाइतोम ताहलगा थमलमले सुशीलाना हाइरई नंगीदमक्ता महारानी गुम्बी नमुंग नुपी म पोरकदोरिबनी हाइदुना अइंगोंदा तोइना तोइना हाइरमबनी मसदा गीतारानी नोक्तुना मानदी आइगी गीतारानी हाइबा मिंगसी समजिलगा रानी रानी हाइना कौवनी सुशीलाना ममितगी मपी ताहादुना गीतारानीबु मुन्ने येंगजेरी होजे गीतारानीना हाइरई आई अदोंगी युमदा अमुक्तंग लाक्सबा यागद्रा असुमना मखोयनी वारी सानादुना लैरिङै स्कूल की कैंपस मनुंगसिदा पुलिस की गाड़ी थौजिलगले मसी उबदा मखोयनी सिंगक्तुना येंगलगा लै ऑफिसर असना संगसिलक्तुना अदोंगी ऑफिस की सोदो अइंगोंदा पिरगलो हाइदुना गीतारानी दा हाइरले अदुगा पुलिस इंस्पेक्टर असना अदोंगी मिंगदे अरेस्ट वारेंट इशू तौरपदगी फाननबगीदमक्ता लाक्सबाय गीतारानी सी एसी लौदुना येंगलु मतमददी कोर्ट की माइकेदगी माबु फाजिनबा ऑर्डर तौरपने हाइबसि खंगले गीतारानीना ऑफिस की सोसिंग असि पिसिनख्रे चलमदाइगी मतमसदा गीतारानीना सुशीलादा मुन्नी येंगलमी अदुगा पुलिसिंग असिगा लोइना महक चटख्रे माना चटख्रिबसिबु सुशीलाना कप्तुना येंगहौरी मतौसुना गीतारानी सी पुलिसिंग पुदुना चटख्रे मसिगी मतुंगदु उलरिबसि गीतारानीना लोकअप मनुंगसिदा लाइक अमा पादुना लैरी इंस्पेक्टर असना हाइरी हयेंग नुंथिलगी पुंग अहुमदा माबु कोर्ट पुथोकदबनी अदुगा मसामकी साइन लौरब मतुंगदा सेंट्रल जेल लमुं थाखिगदबनी तंजास्ता कांस्टेबल अमा सेंसिलक्तुना सार मपानदा याम थुना मुक्ता थोकपिरउ हाइदुना कौररे अदुगदी माना मपानदा थोलक्तुना येंगलु मतमददी मसिंग यामलबा स्कूल की छात्रसिंग अमदी ओजासिंगना प्रिंसिपल बु याम थुना थादोकदबनी हाइदुना लाउ लाउदुना लेरमले मयाम असिबु खोमदुना पुरकलिबसि सुशीलानानी मियाम असना लाउबगी मखोलसि लोकअप मनुंगदगी गीतारानी सुलोइना तारे पुलिसिंग सेंसिलक्तुना स्टेशन की गेट ममांगसिदा वेरिकेडना सिंगबा थिंगिनदुना थमख्रे स्टेशन ममांगसिदा मीना क्रिक क्रिक इनबा हाइबदु ओइख्रे इंस्पेक्टर असना मथक थोंगो ऑफिसर दा कॉल तौदुना हाइरी पुंग अहुमदा माबु कोर्ट पुथोकनबगीदमक्ता सेम सादुना लैरिबनी अदु मफमसदा मियाम अमा थोमजिलक्तुना माबु थादोकनबगीदमक्ता लाउररे हौजिकसु मी यामखलक्पा लेप्त्री मरमदना इरांगसि लाक्सिनबदा अवाब ओइरगनी यारगदी अहेनबा फोर्स थाबिरौ नाकलमदना पीटी मास्टर सिउ लै गीतारानीबु थादोहनबगीदमक्ता मखोइना उकिल अमदा कॉल तौदुना वारी सानरी हौजिक पुलिस स्टेशन असदा सीनियर ऑफिसर योक्सिलक्रे मयाम असिबु तुमिना लैननबगीदमक्ता माना लाउई अदु मयामसना ताबा कौबा लैदे प्रिंसिपल बु हौजिक थादोरकदबनी हाइदुना लाउसिनबा लेप्ते मस्तिगी माना लाउदुना हाइरी अइखोइना माबु फानिंगी हाइदुना कुसिदा फाबा नते कोर्ट की ऑर्डर मतुंगिना माबु फाबनी अदुबु ऑफिसर सिगी मथक्ता आंगांगसिंग सिगी मामा पान लाउसिलगली नुपी मन हाइरी नखोइना खोइगी नचानसु सिंगदी प्राइवेट स्कूल दा तमहनमा नत्रा लाइरबु प्रजासिंगी अवाबदी नखोइना खंबिबा नते अदुगा अइखोइगी मतेंग पांगलिबा प्रिंसिपल नुपी सिबु करिगिदमक्ता नखोइना फाजिलिबनो अदुना हौजिबक यामथुना थादोरकदबनी हाइदुना लाउसिनबा लेप्ते ऑटो ड्राइवर ओइबु नुपा आसिसु मफमसिदा इरांग हौरिबसिदा याउरिबनी ऑफिसर सना लाउदुना हाइरी करिगुम निंगथिना हाइरी वाफमसिदा नखोइना यादबा तारबदी नखोइगी मथक्ता खुद थादुना अहेनबा पावर सोइदनबकी सिजिनरगलगनी अदु माना असुना हाइदुना सुमयामसिना ताबा कौबा लैते लाउसिनबा लेप्ते ओजे गीतारानी इंस्पेक्टर सिदा हाइरी आई मपानदा थोक्तुना मखोइगी वारी सानबा यागद्रा मसिदा इंस्पेक्टर सिना मदुदी यारोय मेदाम थोनिंगदबा थौदोकसिंग थोलकपा तारबदी मदुबु कंट्रोल तौबा ngamloi अइखोइगी मथक थोंगबा ऑफिसर सिंगदा वारी सानरी अदुना सोइदनबकी प्रॉब्लम असि सॉल्व तौबा ngamgani हाइबगी थाजाबा लै अदुगा सीनियर ऑफिसर सनसु मागी मथक थोंगबा ऑफिसर दा कॉल तौदुना हाइरी मयाम असिबु ओइना निंगथिना वारी साननबगीदमक्ता होनबनी अदु मखोइना ताव हाइबा याद्रे मखोइबु कंट्रोल तौबा ngamdre मखा ताबा करि तौगदमुना हाइबदु सारना मुक्ता हाइबिरौ नाकलमदना प्रजामिया मसिना टीवी की पाउसि तानरी मसिदा हाइरिबसि पुथुरगी गवर्नमेंट हायर सेकेंडरी स्कूल द प्रिंसिपल ओइबी गीतारानी हाइरिबि नुपी सिबु पुलिसना फाजिनबदगी यामना साउनु इरांग थोगले माबु फारिबगी मरमदी क्लास 9 द फेल तारबा ngang माना 10 द प्रमोशन पीखिबनी अदुगा मैट्रिक की एग्जाम थानखिबनी तबुदुबु हाइरिबा थबक इसदा ऑफिसर अतेगी साइन याउदना मा मतोमतेगी साइन तौरंबा सिनी मागी प्रिंसिपल ओइबगी पावर बु लाना सिनै हाइबगी मरालदा कोर्टना ऑर्डर अमा थोक्तुना माबु पुलिसना फाजिनबनी तबुदुबु छात्र सिंगी माइकेदगी ओजा सिंगी माइकेदगी अमदी गार्जियन सिंगी माइकेदगी हाइरिबना गीतारानी न तौरिबा थबकसि अचुमबनी मतेंग पांगबिनबा लैत्रबा छात्र सिंगी दमक्ता माना मतेंग पांगबिबनी मरमदुना महक मरा लैते महकपु याम थुना थादोरकदबनी हाइदुना डिमांड तौबगा लोइनना यामना अकनबा स्ट्राइक सिंग चथरी नाकलमदना पीटी मास्टर अमदी अतोप ओजामगा लोइनना गीतारानी गी दमक्ता केस थिंगाइबिननबा उकिलमगी मनाक्ता लाग्लिबनी नाकलमदना पुलिस स्टेशन ममांगसदा ओजा सिंग छात्र सिंग अमदी गार्जियन सिंग पुन्ना धरना फमदुना लैख्रे नुमिदांगी मतम यौरो फाव मखोइ युमदा मता हल्लोय करिमता चा थकलोय हाइदुना फमदुन लैरिबनी अदुगा गीतारानी सु लोकअप मनुंगसिदा लारिक पादुना दुम लै तंजास्ता कांस्टेबल नुपी म संगसिलक्तुना मैडम अदोम ngसाइदगी करिमता चाद्रिबनी अदुना यारगदि असा पोट सिंगसि खितंग चाबियु मिस्टर गीतारानीना मपानदा फमलिबसिंग अदुदि करिमता चारम खिरोय अदुगा आइना मतौ करम चागदोरिबनु नाकलमदना पुलिस इंस्पेक्टर असना मागे मथक थोंगबा ऑफिसर सिंग वारी सानरी मान हाइरी पिखरबा ngang क्यामसु याउरिबनी मखोइगी मथक्ता मतौ करम लाठी चार्ज तौगदोरिबनु अदुगा यामना मरु ओइरिबदी मीडिया कांगबुसु लोइन लैरिबनी अदुना हयेंग फावबदा ngaikisi सोइदनमकी लंबी मलाकनी धरना फमलिबसिंग सिगी मरक्ता श्याम हारिबा ngang नुपा मसा सिसु यामना वखल नुआइतन फमदुन लैरिबनी गीतारानी न कांस्टेबल नुपी सा हाइरी हयेंग से मैट्रिक के एग्जाम हाइदोकदमनी अदुना मदुगी रिजल्ट दोइनि येंबा पामी नुपीसनि खुमलै अदोमना मफमसदा लैबा तारगदी सोइदनमकी उबा फंगनी अदुबु ngasi अहिंगदा अदोम सेंट्रल जेल द पुखरगनी अदु अरगदी एग्जाम की रिजल्ट उबा फंगलरोय
wafam star de Geetarani si wakhan nuaitan lehore nakal madana PT master ki kangbu na ukil nupa mag wari sanar bistu ulei ukil nupas na hairi nakhoi gi principal Geetarani na tawruri ba thabak isti yana chawba soibani class 9 gi angang amabu fail ta hanba natraga promotion pi duna pass to honba haibisida walabada gazetted officer ahum gi sign changi tobudu principal na di mama tomte gi sign tawduna yamlaba angang sing tu promotion pi khibani maramaduna thokli wa thok sigi dai de pumba principal nu pi duna pugadabani ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯊꯣꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤ ꯇꯤ ꯃꯥꯁꯇꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯙꯔꯅꯥ ꯐꯝꯂꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯔꯤꯄꯣꯔꯇꯔ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯃꯈꯥꯏ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯆꯤ ꯑꯃꯐꯥꯎ ꯂꯦꯡꯂꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤꯁꯨ ꯃꯆꯤ ꯂꯦꯡꯂꯣꯏ ꯍꯥꯏꯗꯨꯅ ꯑꯅꯝ ꯀꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯑꯁꯨꯝꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯔꯥꯃꯥꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯁꯨ ꯎꯔꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯁꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤꯗꯃꯛꯇ ꯂꯨꯄꯥ ꯂꯥꯛ ꯇꯤꯡꯂꯤ ꯇꯧꯕꯇꯕꯨ ꯒꯤꯇꯥꯔꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯤꯔꯦ ꯍꯧꯖꯤꯛꯇꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯈ꯭ꯔꯦ ꯃꯥꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯂꯦꯞꯅꯈ꯭ꯔꯒꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯙꯔꯅꯥ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗ ꯀꯂꯦꯛꯇꯔꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯏꯔꯥꯡ ꯑꯃꯠꯇ ꯊꯣꯛꯍꯟꯒꯅꯨ ꯇꯧꯐꯝ ꯊꯣꯛꯄ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯖꯔ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯙꯔꯅꯥ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯇꯨꯝꯅꯤꯡꯕꯗꯒꯤ ꯎꯏꯕꯁꯨ ꯌꯥꯎꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨ ꯂꯥꯛꯂꯦ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅꯁꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯀꯣꯔꯠꯅ ꯃꯥꯒꯤ ꯃꯤꯡꯗ ꯑꯦꯔꯦꯁ ꯋꯥꯔꯦꯟ ꯏꯁꯨ ꯇꯧꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯣꯐꯤꯁꯥꯔ ꯃꯔꯤꯅ ꯁꯥꯏꯟ ꯇꯧꯒꯗꯕ ꯆꯦ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯃꯥ ꯃꯇꯣꯝꯇꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄ꯭ꯔꯃꯣꯁꯟ ꯄꯤꯈꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯀꯅꯥꯃꯠꯇꯅ ꯀꯟꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯃꯐꯝꯁꯤꯗ ꯏꯔꯥꯡ ꯁꯥꯒꯠꯄꯤꯗꯨꯅ ꯃꯌꯥꯝꯅ ꯂꯩꯕꯤꯔꯒꯅꯨ ꯅꯁꯥ ꯅꯁꯥꯒꯤ ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ ꯇꯧꯕꯇꯕꯨ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗꯤ ꯃꯆꯤ ꯂꯦꯡꯉꯨ ꯍꯥꯏꯕ ꯐꯥꯎ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯅꯈꯣꯏ ꯂꯦꯡꯗꯅ ꯃꯐꯝꯁꯤꯗ ꯂꯩꯌꯨ ꯇꯧꯕꯇꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯕꯨ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯁꯤꯅ ꯂꯦꯞꯇꯅ ꯂꯥꯎꯁꯤꯜꯂꯛꯄꯁꯤꯗ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯣꯐꯤꯁꯥꯔꯁꯤꯅ ꯍꯥꯏꯔꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯄꯨ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯅꯅꯕ ꯂꯝꯕꯤꯗꯤ ꯃꯈꯣꯏꯅ ꯑꯃꯠꯇ ꯄꯤꯗ꯭ꯔꯦ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯀꯣꯔꯠꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯒꯤꯇꯥꯔꯥꯅꯤꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯔꯣꯜ ꯅꯝꯕꯔ ꯏꯗꯨꯅ ꯀꯣꯟꯁꯇꯦꯕꯜ ꯅꯨꯄꯤꯁꯤꯗ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯗꯤꯇꯦꯜꯁꯤꯡ ꯑꯁꯤ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯦꯇ꯭ꯔꯤꯛꯀꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯅꯗꯨꯅ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯔꯤꯖꯜ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯔꯥꯡꯅꯕꯗꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ ꯀꯣꯟꯁꯇꯦꯕꯜ ꯅꯨꯄꯤꯁꯤꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯇꯟꯖꯥꯁꯤꯗ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤ ꯐꯣꯟꯗ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤ ꯙꯔꯅꯥ ꯐꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯥꯒꯤ ꯑꯣꯟꯂꯥꯏꯟꯗ ꯆꯦꯛ ꯇꯧꯅꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯦ ꯃꯆꯥꯅꯨꯄꯥꯅ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯔꯛꯄꯁꯤꯗ ꯑꯉꯥꯡ ꯑꯃꯒꯤ ꯃꯄꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤ ꯂꯩꯔꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅꯔꯤ ꯍꯧꯖꯤꯛ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯀ꯭ꯂꯥꯁ 9ꯗ ꯐꯦꯜ ꯇꯥꯈ꯭ꯔꯕ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯗꯨꯅ ꯑꯦꯛꯖꯥꯝ ꯄꯤꯍꯟꯈꯤꯕ ꯑꯉꯥꯡ 42 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ 64ꯗꯤ ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ 14 ꯑꯃꯅ ꯃꯥꯔꯛ 100ꯒꯤ ꯃꯊꯛꯇ ꯁ꯭ꯀꯣꯔ ꯇꯧꯕ ꯉꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯦꯗꯥꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯕꯨ ꯀꯣꯔꯠꯅ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯔꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯁꯤ ꯍꯔꯥꯎꯅꯕꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯈꯨꯕꯥꯛ ꯈꯨꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯔꯥꯃꯥꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯎꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯍꯥꯏꯔꯤ ꯀꯣꯔꯠꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯒꯦꯖꯦꯇꯦꯠ ꯑꯣꯐꯤꯁꯥꯔ ꯈꯔꯅꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ 42 ꯑꯁꯤ ꯄꯥꯁ ꯇꯧꯍꯟꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯁꯛꯅꯤ ꯃꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯐꯦꯜ ꯇꯥꯍꯟꯈꯤꯕꯅꯤ ꯍꯥꯏ ꯇꯧꯕꯇꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯦꯇ꯭ꯔꯤꯛꯀꯤ ꯑꯦꯛꯖꯥꯝꯗ ꯐꯝꯗꯨꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯗꯨꯅ ꯄꯥꯁ ꯇꯧꯔꯕꯅꯤꯅ ꯃꯈꯣꯏꯕꯨ ꯐꯦꯜ ꯇꯥꯍꯜꯂꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯕꯨ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯐ ꯄꯤꯕ ꯉꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄ꯭ꯔꯃꯣꯁꯟ ꯄꯤꯈꯤꯕ ꯒꯤꯇꯥꯔꯥꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯨꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯑꯁꯤ ꯄꯤꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯦꯗꯥꯝ ꯒꯤꯇꯥꯔꯥꯅꯤ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯂꯦꯝꯕ ꯃꯑꯣꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ ꯃꯥꯅ ꯊꯣꯛꯂꯛꯄꯁꯤ ꯎꯕꯗ ꯃꯌꯥꯝ ꯑꯁꯤꯅ ꯍꯔꯥꯎꯅꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯅꯔꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯕꯦꯔꯤꯀꯦꯗꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯒꯤ ꯂꯝꯕꯤ ꯆꯥꯎꯅ ꯊꯥꯔꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯤꯆꯔ ꯑꯩ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯣꯡꯗꯣꯛꯂꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯒꯤꯇꯥꯔꯥꯅꯤꯁꯨ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯒꯤ ꯃꯄꯥꯅꯁꯨ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯄꯥꯁ ꯇꯧꯕ ꯉꯝꯖꯔꯦ ꯃꯥꯔꯛ 112 ꯐꯪꯗꯨꯅ ꯋꯥꯡꯅ ꯄꯥꯁ ꯇꯧꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯦꯗꯥꯝꯒꯤ ꯃꯄꯥꯟꯗꯒꯤ ꯑꯣꯏꯕ ꯉꯝꯖꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁꯨꯁꯤꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯒꯤꯇꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯤꯇꯥꯔꯥꯅꯤꯅ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯆꯤꯡ ꯂꯦꯝꯅ ꯊꯣꯛꯂꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯦꯝꯕꯜ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯒꯤꯇꯥꯔꯥꯅꯤꯅ ꯍꯥꯏꯔꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯃꯗꯨꯕꯨ ꯌꯦꯡꯂꯒ ꯆꯤꯟꯗ ꯉꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗꯤ ꯑꯔꯥꯟꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ
तौदबो अरानब तौरिबसिंग अदुबो अकीब लेतना थेंगाइनरिबा मिसक अदुदि सोइदनमकी अनौब इतिहास अमा इबा ngamba मिसक हाइबदु ओइरगदबनी असुनो उटपग लोइनना फज्जरबा फिल्म असि मतांगसिदा लोइसिल्ले ngasiगी आइगे एक्सप्लेनेशन सि कमदुबगे हाइबदु कमेंट बॉक्स ता थंबिरमु आइना हाइबदा सोइकिबा लानकिबा मदि सि थौबु याव मतमना मयाम नगाक पियु हाइबा वाफम थमजेरी वीडियो बु लाइक तौबा मदि शेयर तौबुसु काउबिगनु मतौसुना इंटरनेशनल मूवी सिंगी मणिपुरी दा एक्सप्लेनेशन ताबिनबगी दमकता आइगी मूवी स्टोरी मणिपुर हाइबा चैनल असिबु सब्सक्राइब तौबियु मसिगी लोइना नंगसिगी वीडियो असि मतांगसिदा लोइसिनजरगे संजित शर्मना मयाम बु अमुका ना खुरुमजेरी